ꯃꯦꯝꯆꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯏꯁꯧ ꯂꯥꯡꯂꯒ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯁꯦ ꯐꯔꯣꯏꯗꯧꯔꯤꯗ, ꯉꯔꯥꯡꯗ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯂꯨꯍꯣꯡꯕꯅꯤ, ꯉꯁꯤ ꯂꯩꯀꯥꯏ ꯁꯔꯥꯁꯜꯂꯤ꯫ ꯃꯦꯝꯆꯥ ꯑꯩꯁꯦ ꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯁꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯤꯒꯤ ꯃꯃꯧꯁꯤꯡꯁꯦ ꯎꯕꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯆꯥꯛꯈ꯭ꯔꯦꯗꯀꯣ꯫ ꯑꯗꯨꯕꯨꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗꯩ ꯀꯩꯕꯨ ꯍꯦꯟꯖꯗꯣꯏꯕ? ꯑꯩꯒꯤ ꯏꯃꯧ ꯑꯃ ꯁꯣꯏꯔꯁꯨ ꯏꯃꯧ ꯑꯅꯤ ꯐꯖꯕꯤ ꯂꯩꯔꯤꯅ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯃꯧ ꯑꯅꯤꯗꯤ ꯍꯦꯟꯅ ꯐꯖꯕꯤ ꯂꯩꯔꯝꯃꯣꯏ, ꯆꯥꯡꯗꯝꯅꯕ ꯉꯝꯖꯄꯣꯠꯇꯦ꯫ ꯑꯗꯨꯕꯨꯅꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯃꯁꯤ ꯁꯦꯟ ꯊꯨꯝꯗꯤ ꯐꯅ ꯐꯖꯅ ꯄꯥꯏ꯫ ꯃꯧ ꯑꯅꯤꯁꯤꯗꯩꯗꯤꯅꯦ ꯍꯦꯜꯂꯤ꯫ ꯁꯛ ꯈꯔ ꯊꯤꯖꯕꯩ ꯋꯥꯅꯤ, ꯀꯨꯆꯨ ꯈꯔꯅꯦ ꯃꯨꯕꯁꯤꯗ ꯑꯩꯅꯅꯦ ꯍꯩꯅꯗꯕ꯫ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯑꯩꯕꯨ ꯁꯦꯕꯥ ꯁꯤꯕꯤ ꯇꯧꯕꯤꯒꯗꯕꯁꯦ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅꯗꯤ ꯑꯣꯏꯔꯦ꯫ ꯃꯧ ꯌꯥꯏꯃꯒ ꯑꯍꯟꯒꯁꯦ ꯊꯥꯖꯗꯦ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯕ꯫ ꯏꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯅꯦ? ꯍꯥꯏ ꯃꯧ ꯑꯍꯟ, ꯁꯈꯤ, ꯍꯥꯏ ꯃꯧ ꯌꯥꯏꯃ, ꯂꯩꯕꯤ, ꯅꯣꯏꯕꯨ ꯏꯃꯨꯡꯗ ꯂꯩꯔꯤꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯧ ꯂꯥꯎꯅꯤ ꯅꯣꯏꯕꯣ꯫ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤ꯫ ꯂꯦꯝꯕꯤꯅ, ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ ꯀꯩ ꯍꯥꯏꯒꯦ? ꯏꯆꯦꯅꯤꯗꯤ ꯋꯥꯔꯦꯅ ꯇꯨꯝꯅꯤꯅ ꯇꯨꯝꯈꯤꯕ ꯉꯥꯛ ꯑꯣꯏꯔꯦ, ꯅꯃꯧ ꯍꯧꯗꯣꯛꯆꯧꯔꯥ? ꯍꯥ ꯌꯥꯔꯦ ꯌꯥꯔꯦ, ꯍꯩꯄꯥꯒꯅꯦ ꯑꯃꯨꯛ ꯁꯥꯎꯔꯅꯨ꯫ ꯃꯤꯅ ꯋꯥꯔꯦ ꯄꯣꯊꯥꯕꯁꯤꯗ ꯌꯦꯠꯄꯤꯔꯨꯔꯅꯨ꯫ ꯅꯆꯦꯅꯤꯁꯤ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯑꯗꯣ ꯌꯦꯡꯉꯣꯏ, ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯅꯪꯁꯨ ꯉꯔꯥꯡꯗꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯏꯕꯅꯤꯗꯣ꯫ ꯑꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯏꯃꯥ ꯈꯪꯗꯦ꯫ ꯏꯃꯥꯅ ꯄꯥꯝꯃꯤꯕ ꯑꯁꯤꯗꯤꯅꯦ ꯅꯪꯉꯣꯟꯗ ꯈꯪꯍꯟꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯫ ꯑꯗꯨꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯃꯧꯗ꯫ ꯀꯩꯅꯣꯅꯤ ꯇꯨ, ꯅꯆꯦ ꯑꯅꯤꯁꯤ ꯐꯖꯗ꯭ꯔꯥ? ꯀꯨꯆꯨꯁꯤꯅ ꯉꯧꯔꯣꯛ ꯉꯧꯔꯤꯕ, ꯅꯪꯗꯤꯅꯦ ꯅꯆꯦ ꯑꯅꯤꯁꯤꯒꯨꯝ ꯉꯧꯗꯦꯗꯣ꯫ ꯅꯣꯏ ꯀꯩꯅꯣ ꯂꯩꯗꯥꯏ, ꯈꯔ ꯌꯦꯛꯁꯤꯜ ꯀꯦꯁꯤꯜ, ꯈꯔ ꯈꯖꯤꯛ ꯐꯖꯅꯕ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯏꯃꯥꯗꯤꯅꯦ ꯀꯨꯆꯨ ꯃꯨꯕ ꯃꯤꯁꯦ ꯀꯌꯥ ꯍꯩꯅꯗꯦꯅꯦ, ꯍꯪꯒꯣꯏ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯪꯒꯣꯏꯅ ꯀꯩꯗꯧꯅꯤ? ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤꯅ ꯄꯥꯝꯗꯦ ꯍꯩꯅꯗꯦꯅ ꯏꯟꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ, ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤꯗꯣ꯫ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯅ ꯄꯥꯝꯖꯔꯦ ꯐꯖꯔꯦꯅ ꯄꯨꯔꯛꯂꯤꯕ, ꯅꯪ ꯂꯥꯟꯅ ꯈꯜꯂꯁꯨꯅꯦ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯅꯤꯀꯣ꯫ ꯌꯥꯔꯤꯕ ꯃꯈꯩ ꯈꯔ ꯀꯦꯅ ꯂꯨꯅ ꯂꯥꯟꯅ ꯂꯩꯌꯨꯀꯣ꯫ ꯏꯃꯥ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯅꯨꯡꯁꯤ꯫ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯆꯗꯕꯤꯗꯤ ꯑꯩꯗꯤꯅꯦ ꯅꯈꯣꯏ ꯃꯧ ꯑꯍꯨꯝꯁꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤꯀꯣ꯫ ꯆꯪꯉꯣ ꯅꯪꯁꯨꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯍꯣꯏ ꯏꯃꯥ꯫ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯦꯝꯆꯥꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅꯦ ꯃꯁꯤ꯫ ꯃꯆꯤꯟꯁꯦ ꯈꯨꯝꯂꯛꯇꯦꯅꯦ, ꯅꯧꯔꯤꯉꯩ ꯈꯨꯝꯗꯕꯩ ꯋꯥꯅꯤ, ꯍꯌꯦꯡꯅꯦ ꯈꯔ ꯀꯨꯏꯔꯒ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯧ ꯌꯥꯏꯃꯒ ꯑꯍꯟꯒ ꯌꯦꯡꯅꯕꯗꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯩꯁꯦ꯫ ꯑꯅꯤꯁꯤꯗ ꯍꯥꯏꯕ ꯉꯥꯡꯕ ꯑꯣꯏꯔꯝꯃꯗꯤꯅꯦ ꯎꯔꯥꯎ ꯊꯔꯥꯎꯕꯗ ꯂꯩꯀꯥꯏ ꯁꯔꯥꯁꯅꯤꯁꯦ꯫ ꯂꯩꯀꯥꯏꯁꯤꯅ ꯃꯔꯣꯝ ꯑꯃ ꯐꯠꯇꯕꯅꯤ꯫ ꯃꯦꯝꯆꯥꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯅꯤ ꯐꯖꯔꯁꯨꯅꯦ ꯅꯇꯣꯝꯕꯤꯗꯨꯃꯗꯤꯅꯦ ꯃꯩꯇꯥꯟ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯅꯪꯗꯤ ꯃꯁꯛ ꯊꯤꯕ ꯃꯤꯁꯦ ꯍꯩꯅꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕꯤ ꯑꯃ ꯅꯃꯧ ꯑꯣꯏꯅ ꯐꯪꯖꯔꯤꯅꯤ ꯀꯥꯏꯅ꯫ ꯃꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗꯅꯤꯁꯦ ꯊꯋꯥꯏꯁꯤꯅꯅꯦ ꯆꯥꯛꯏꯁꯦ ꯑꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕꯤ ꯇꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯅ꯫ ꯏꯆꯦ ꯌꯥꯏ, ꯆꯦꯍꯟ, ꯉꯁꯥꯏ ꯏꯃꯥꯅ ꯏꯆꯦ ꯑꯅꯤ ꯍꯪꯈꯤꯕꯅꯤ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯒꯤ ꯍꯪꯂꯤꯕ? ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯏꯆꯦ, ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯪꯉꯦ ꯍꯥꯏꯁꯤ ꯀꯩ ꯋꯥ ꯂꯩꯖꯥꯠꯅꯣ? ꯑꯩꯁꯨ ꯈꯪꯖꯗꯦ, ꯑꯗꯨꯅꯅꯦ ꯌꯦꯡꯉꯣꯏ ꯂꯥꯎ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ, ꯀꯩꯅꯣ ꯍꯪꯉꯨꯁꯤ꯫ ꯀꯥꯟꯅꯕ ꯋꯥ ꯑꯣꯏꯔꯝꯃꯒꯗꯤ ꯏꯃꯥꯗꯤꯅꯦ ꯐꯔꯣꯏꯗ꯭ꯔꯥ? ꯍꯣꯏꯅꯦ ꯆꯦꯍꯥꯟ꯫ ꯏꯅꯥꯎ ꯂꯦꯝꯕꯤ ꯌꯦꯡꯉꯣꯏ, ꯅꯆꯦꯗꯤ ꯇꯨꯝꯃꯨꯕꯒ ꯀꯩꯒ ꯊꯦꯡꯖꯤꯜꯂꯝꯃꯤꯗꯣ, ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯅꯦ ꯂꯥꯏꯗꯨꯛꯀꯗꯣ ꯊꯥꯗꯣꯛꯇꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯨꯀꯣ ꯅꯪ꯫ ꯁꯥꯎꯅꯤꯡꯕ꯭ꯔꯣ ꯅꯪꯕꯣ? ꯁꯈꯤꯅ, ꯂꯩꯕꯤ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ? ꯐꯈ꯭ꯔꯕ ꯏꯅꯥꯎ ꯑꯇꯣꯝꯕꯤꯅꯤꯅꯦ, ꯅꯠꯇ꯭ꯔꯅꯦ ꯂꯦꯝꯕꯤ? ꯍꯣꯏ ꯆꯦ, ꯅꯅꯥꯎꯗꯨꯃꯛ ꯊꯣꯡꯒꯠꯆꯔꯒꯦ꯫ ꯏꯃꯥꯅ ꯀꯧꯈꯤꯕꯗꯣ ꯑꯗꯨꯝ ꯀꯩꯒꯤꯅꯣꯅ ꯍꯪꯕꯤꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯦꯝꯕꯤ ꯃꯣꯃꯣꯟ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯈꯤꯅ, ꯂꯩꯕꯤ ꯅꯪꯕꯨ ꯀꯨꯆꯨ ꯃꯆꯥꯁꯤꯗ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗꯨꯗꯤ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯕꯕꯨꯅꯦ ꯍꯪꯗꯤ ꯍꯪꯉꯣꯏꯀꯣ꯫ ꯀꯨꯆꯨ ꯀꯨꯃꯦꯟ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯉꯧꯔꯝꯃꯗꯤꯅꯦ ꯐꯕꯕꯨꯗꯤ ꯐꯩ ꯍꯥꯏꯕꯕꯨ
ꯑꯗꯨꯅꯤꯅꯦ ꯏꯆꯦ ꯅꯪꯕꯣ ꯂꯦꯝꯕꯤꯁꯦ ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦꯀꯣ ꯊꯕꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯌꯥꯝꯅꯅꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯀꯨꯆꯨ ꯊꯤꯁꯦ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯐꯪꯂꯤꯁꯤꯕꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯤꯡ ꯌꯨꯝꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯦꯝꯆꯥ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯧ ꯑꯅꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯧ ꯅꯈꯣꯏ ꯑꯅꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯏꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯉꯁꯥꯏ ꯏꯃꯥꯅ ꯍꯪꯈꯤ ꯍꯥꯏꯕꯗꯨꯗ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯥꯎ ꯂꯥꯎ ꯁꯤꯗ ꯅꯣꯏꯅꯤꯃꯛ ꯐꯝꯃꯨ ꯂꯥꯛꯑꯣ ꯋꯥ ꯈꯔ ꯑꯗꯨ ꯍꯥꯏꯒꯦ ꯇꯧ ꯍꯣꯏ ꯏꯃꯥ ꯂꯩꯕꯤꯌꯦ ꯂꯥꯎꯋꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯁꯤ ꯑꯧ ꯍꯣꯏ ꯏꯆꯦ ꯃꯦꯝꯆꯥꯅ ꯌꯦꯡꯉꯣꯏ ꯋꯥ ꯑꯃ ꯈꯟꯅꯁꯤꯅꯦ ꯅꯣꯏꯕꯣ ꯀꯩ ꯋꯥ ꯑꯣꯏꯔꯕꯅꯣ ꯏꯃꯥ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯂꯩꯍꯟꯕ ꯆꯥꯛꯈꯨꯝ ꯄꯨꯟꯕꯒꯤ ꯋꯥꯐꯝꯁꯤ ꯏꯃꯥꯅꯗꯤ ꯀꯌꯥ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯧ ꯑꯍꯨꯝ ꯁꯨꯔꯕꯅꯤꯅꯅꯦ ꯈꯟꯅ ꯆꯩꯅꯕ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯃꯣꯠ ꯃꯥꯟꯅꯔꯛꯂꯣꯏ ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝꯒ ꯋꯥꯁꯦ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯣꯏ ꯅꯨꯄꯥꯅꯤ ꯃꯈꯣꯏꯗꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯈꯟꯅ ꯆꯩꯅꯔꯁꯨ ꯑꯗꯨꯃꯛ ꯀꯧꯅ ꯉꯥꯡꯅ ꯇꯧꯈꯤꯅꯤ ꯃꯧ ꯃꯁꯦꯟꯗꯅꯤ ꯁꯤꯗ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯣꯏꯗꯣꯏꯁꯤ ꯑꯗꯣ ꯏꯃꯥꯕꯨ ꯀꯅꯥꯒ ꯆꯥꯁꯤ ꯍꯥꯏꯅꯣꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯃꯧ ꯑꯍꯟ ꯅꯣꯏꯒꯤꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯌꯥꯏꯃ ꯅꯪꯒꯤꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯏꯃꯥꯒꯤꯗꯤꯅꯦ ꯏꯌꯥꯗꯦ ꯑꯗꯨꯒꯅꯦ ꯃꯧ ꯑꯇꯣꯝꯕꯤꯒ ꯆꯥꯃꯤꯟꯅꯧ ꯍꯥꯏꯕꯁꯤꯗꯤꯅꯦ ꯏꯃꯥ ꯇꯜꯂꯤꯀꯣ ꯁꯈꯤꯅ ꯏꯃꯥ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯕꯤꯒ ꯑꯩꯒꯗꯤ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯕꯗꯣ ꯌꯥꯏ ꯑꯗꯣ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯕꯁꯤꯗꯤ ꯑꯇꯣꯝꯕꯅ ꯑꯍꯟ ꯀꯣꯟꯅꯩ ꯍꯥꯏꯕꯁꯤꯗ ꯁꯨꯝ ꯑꯗꯨꯒ ꯋꯥ ꯈꯟꯅꯕꯁꯦ ꯃꯧ ꯑꯇꯣꯝꯕꯤ ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯥ ꯂꯣꯏ ꯇꯧꯔꯤꯕꯅꯤ ꯂꯩꯕꯤꯅ ꯏꯆꯦꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ ꯃꯥ ꯑꯩꯈꯣꯏ ꯂꯦꯝꯕꯤꯕꯨꯁꯨ ꯋꯥ ꯈꯟꯅꯕꯁꯤ ꯌꯥꯎꯍꯟꯅꯤꯡꯉꯤ ꯀꯅꯥ ꯈꯪꯅꯤ ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯉꯕꯁꯨ ꯍꯥꯏꯗꯤ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯏꯃꯥꯒ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯦꯝꯆꯥꯅ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯧ ꯑꯇꯣꯝꯕꯤ ꯋꯥ ꯈꯟꯅꯕ ꯌꯥꯎꯕ ꯌꯥꯎꯗꯕ ꯁꯤꯗꯗꯤ ꯃꯥꯒꯤꯗꯤ ꯍꯣꯏꯇ ꯁꯦꯠꯇꯅꯤ ꯈꯨꯝꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯅꯤꯅꯦ ꯁꯈꯤ ꯂꯩꯕꯤꯗ ꯆꯤꯔꯣꯟ ꯇꯧꯔꯤ ꯑꯩꯗꯤꯅꯦ ꯏꯃꯥꯒ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯃꯧ ꯌꯥꯏꯃ ꯏꯆꯦ ꯑꯩꯁꯨꯅꯤ ꯏꯇꯩ ꯏꯅꯥꯎꯗ ꯇꯣꯉꯥꯟꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯩꯁꯨ ꯄꯥꯝꯃꯤ ꯑꯁꯤꯗꯅꯤꯅꯦ ꯑꯩꯅ ꯃꯧ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤ ꯌꯥꯎꯍꯟꯁꯦꯅ ꯍꯥꯏꯔꯤꯁꯤ ꯏꯆꯦ ꯂꯦꯝꯕꯤ ꯀꯧꯔꯣꯔꯥ ꯀꯧꯔꯨꯅꯨꯗ ꯀꯩꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯍꯥꯏꯅꯔꯤꯗꯨꯕꯣ ꯐꯔꯦ ꯐꯔꯦ ꯏꯃꯥꯅꯦ ꯂꯣꯏꯅ ꯈꯪꯉꯤ ꯃꯧ ꯑꯍꯟ ꯃꯧ ꯌꯥꯏꯃ ꯁꯦꯁꯦ ꯅꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯣ ꯏꯃꯥꯅꯦ ꯃꯧ ꯑꯇꯣꯝꯕꯤꯒ ꯄꯨꯟꯅ ꯆꯥꯔꯒꯦꯀꯣ ꯑꯗꯣ ꯏꯪꯈꯣꯜ ꯁꯝꯕꯟ ꯌꯦꯟꯅꯕꯁꯤꯃꯗꯤ ꯅꯨꯄꯥ ꯌꯥꯎꯍꯟꯁꯤꯀꯣ ꯏꯃꯥꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯒꯦ ꯆꯞ ꯃꯥꯟꯅꯅ ꯅꯈꯣꯏ ꯑꯍꯨꯝ ꯂꯣꯏꯅ ꯌꯦꯟꯅꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒ ꯂꯩꯕ ꯏꯃꯥꯒꯤ ꯁꯦꯕꯥ ꯁꯤꯕꯤ ꯇꯧꯕꯤꯔꯤꯕ ꯑꯩꯕꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯃꯣꯏ ꯑꯗꯨꯅ ꯈꯔꯗꯤ ꯍꯦꯜꯂꯅꯤꯀꯣ ꯑꯇꯣꯝꯕꯒ ꯆꯥꯗꯣꯏꯅꯤꯅꯅꯦ ꯃꯥꯅ ꯈꯔ ꯍꯦꯛ ꯍꯦꯜꯂꯟꯕ ꯍꯥꯏꯕꯗꯨꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏ ꯆꯠꯆꯔꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯗꯣ ꯅꯈꯣꯏꯅ ꯆꯠꯈꯤꯕꯗ ꯃꯧ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤꯗꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯌꯨꯀꯣ ꯁꯈꯤ ꯂꯩꯕꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯐꯪꯅꯤꯡꯂꯤꯕꯅꯤꯅ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤ ꯃꯦꯝꯆꯥꯅ ꯃꯧ ꯑꯍꯨꯝꯃꯛꯀꯤ ꯄꯨꯛꯆꯦꯜꯁꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯂꯥꯎ ꯂꯥꯎ ꯆꯪꯂꯣ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯃꯧꯒ ꯄꯨꯟꯅ ꯆꯥꯁꯤ ꯅꯃꯧꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯂꯝ ꯊꯨꯝ ꯌꯦꯟꯅꯕꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤ ꯑꯩꯅꯁꯨ ꯍꯦꯜꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯇꯥꯇꯣꯅꯁꯨ ꯌꯥꯔꯣꯏ ꯏꯃꯥ ꯏꯆꯦꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯃꯥꯒꯤ ꯁꯦꯕा ꯇꯧꯕꯗ ꯀꯩꯒꯤ ꯑꯃꯨꯛ ꯁꯦꯜꯂꯟ ꯍꯦꯟꯅ ꯐꯪꯅꯕ ꯂꯧꯅꯕ ꯁꯦꯕꯥ ꯀꯩꯗꯧꯕꯩ ꯇꯧꯅꯤ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯤꯑꯣꯏꯗꯤ ꯏꯃꯥ ꯅꯪ ꯍꯜꯂꯛꯈꯣ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯕ ꯐꯥꯎ ꯌꯥꯎꯔꯤꯅꯤ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯅꯪꯁꯨꯅꯦ ꯆꯠꯆ ꯊꯕꯛ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯂꯦꯝꯕꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯛꯆꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯨꯝꯃꯤꯗ ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯃꯁꯛ ꯊꯤ ꯀꯨꯆꯨ ꯃꯨꯏ ꯍꯥꯏꯕ ꯈꯛ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯩ ꯑꯩꯕꯨꯁꯨ ꯑꯄꯣꯛꯄ ꯃꯃꯥꯃꯛꯅꯤ ꯈꯜꯂꯤ
mau ani siga manade aina mau ahum khak leibasida sina si achan mira nairuba aige soibo eram sak phajai haina khanba sen pai haina luna tawruba imawani sinadi aigi seba tawningde sakthi adu wadana hairuba imawo tombi lembi sinadi mamaigi seba tawge hai othokna su khena khreda asumna numit ase hawkirami mathangi numitta machanupa ahumak mamaw ahumaka watanana magi phambam thokpa loina chamanana amane henda amana tada yembirami mama koliba mama ga lei haiduna memchagi lei zaba sana lupa pumba lembi de loina pirami sakhi amadi leibi wa haining labsu haiba ngamlamde maramdi manenga punna leminaningde seba tawningde lembi na numai traduna asumna hairi jehan se imagi khuji simadi ichi hangi oiro aduga jiyai liksimana ichi hagi oiro ekhui chi naw jamana na dumago siko mama tombigi pukchela sida mimcha yamna thagacharam mabuk ningda khali aina sanali khuji mawani sigi mangda imawo tombida pigi yauna piban adubu imawo tombi sigi pukchela si ai pel aigi leizaba pungnamak mangoda loina piramgadi asumna numit asidai tongan charami nomagi numine aham ahawrani he no bhabside yaima se nang melo aine yam chani masung si mata chagi ahoi che lembina che ai hai chari ro chari ni ne nang su chaning bro ai di chaning de o kai chalu na nang bo yam phawra chum chalu bani che adoi che yom de henjang na pi hape iche ni gi kai ke henjang no ne tombi ai di ne ahaw bana chari kaya chaning de ne asamarak se iche han achamarak nom phado chabu su phaida asi hairamaga changki leibina iche mawo tombi se imana handa khara luna tawkibadai wanganga ma itaw tawrai ko masaksiga kuchu mata siga aduni ni aisu khalibani ima su sine kuchu thi adu wada mana thumba chaning de tukat chei khain yamna hairambado haujikti hawkhre singapta oini je mawo tombi na thongba chain chang mo hawba leite asumaina hawba amukta chaji kain takat khibasina moktoiba yom mamatana leiminaruba aidune iche han nangna tokhaina yom saraga leibani ne khara su phai aikhoidi yom pon leibina banina numidang sidane taning dabana mawo tombi lembi kai marai se kon na kauriba o adubu tadana banang sune yum kok sarudana saduni che matam khara sida leibai wan ima se hanadi mau yaima ahanana amuktoiba hojikte khoise mi hoinaga ukije sakina leibiye nasu haisu haibanigo aina noi khwaigi mawahan nachi aina tongan charasu nang bhaudi ima khoiga punna chayaban haidi nangbudi luna dom tawjabani ba iman aiga yengna ruradi imana ne nangna hena diko luna tawbani machanupa singdasu piro yaima kainom tabu leira osune nangidi dom saruk thungiduni haujisu aikhoidi tonghanaga leire tonghana tari se chekta jekseladi aikhoidi ne tonghan tari ichena hinjina khanboiramni da dumadi ngahamda natro imana sora chalinena tanani khak purakpado ichena ma piramaga amana mawo tombi hoikibado aigidi piramdeda adogidi ibema nangna chachadabai nidana ichesu hekpuna leidabai nangna leiba aibuna khara hek saruk thunglakpani iche yamnindaga tawbirunuda hasi hairamaga leibidu phuk hawgalaga chaki saki sauna phamaga lehawi masi muyai mase mupchela be singri masi khangmidana dubude aisu sakhini dana masu chai basing ado loisalamda chakki sumangda pungchai chairaga le memsa su asaibok thougela chakki badu halaklam haiwa sumang sida kananu ne hai charaga pungsai chabai makai thamlam ni sibo noibu loisinbaga mata haitrabro lembina ima chegi na charmani yani ai loisingi hai tawnu taw moi na saraga nang loisinba yar masana charadine loisin jawdan hai leibi sakhi noi ni kedawri lembina ima kauno ai dong loisilagi asi hai ga chai basing ado loisilam leibi tholak laga lembi yar iche loisilagi
ꯌꯥꯏꯅꯦ ꯆꯦ ꯑꯩꯗꯃꯛ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯈꯣꯏꯅ ꯆꯥꯔꯒ ꯅꯪꯉꯣꯟꯗ ꯂꯣꯏꯁꯤꯟꯍꯟꯕꯒ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯩꯕꯤꯅ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯈꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯂꯦꯝꯕꯤ ꯆꯠꯈ꯭ꯔꯕ ꯃꯗꯨꯒꯤ ꯐꯠꯇꯕꯤꯗꯣ ꯏꯆꯦꯍꯟ ꯀꯅꯥꯕꯨꯅꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯅꯁꯤ ꯌꯥꯏꯃꯅꯤꯗꯅ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥ ꯀꯣꯛ ꯂꯣꯏꯁꯤꯟꯕ ꯌꯥꯏꯗꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯇꯥꯟꯅꯩ ꯃꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤꯅꯦ ꯌꯥꯝꯅ ꯐꯜꯂꯣꯏꯗꯧꯔꯤ ꯃꯁꯤ ꯑꯩꯅꯅꯦ ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤꯗ ꯏꯆꯦꯍꯟ ꯌꯥꯔꯤꯕ ꯇꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯅꯦ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤꯅꯦ ꯇꯣꯈꯥꯏꯅ ꯇꯥꯔꯕꯤꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯧ ꯑꯍꯟ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯅꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯈꯟꯅꯔꯝꯃꯤ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯗꯣ ꯏꯃꯥꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯌꯥꯝꯕ ꯑꯅꯤꯁꯤꯒꯤꯗꯤ ꯊꯣꯏꯅꯕꯨ ꯈꯟꯗꯦ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕ ꯑꯃꯃꯝ ꯌꯥꯎꯅꯔꯦ ꯂꯦꯝꯕꯤꯅ ꯃꯔꯣꯟ ꯑꯃ ꯆꯝꯃꯤꯅꯤ ꯍꯥꯏꯗꯅ ꯑꯃꯅꯁꯨ ꯍꯥꯏꯕ ꯑꯗꯨꯃꯛꯀꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯀꯔꯤꯝꯇ ꯈꯟꯗꯦ ꯅꯣꯏ ꯑꯅꯤꯃ ꯏꯃꯥꯅ ꯂꯩꯔꯤ ꯐꯥꯎꯕꯒꯤꯗꯤ ꯐꯩ ꯍꯌꯦꯡ ꯏꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯅꯣꯏꯅ ꯇꯧꯍꯧꯗꯣꯏꯁꯦ ꯏꯃꯥ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯀꯣ ꯏꯃꯥꯒꯤ ꯇꯣꯝꯕ ꯏꯃꯥ ꯂꯦꯝꯕꯤꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯅ ꯍꯥꯏ ꯑꯄꯪ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯅꯌꯥꯝꯕ ꯑꯅꯤꯁꯤꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯤ ꯅꯪꯕꯣ ꯅꯪꯒꯤꯗꯤ ꯀꯗꯥꯏ ꯑꯣꯏꯗꯧꯔꯤꯕꯣ ꯍꯥ ꯅꯪꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕꯗꯨꯅ ꯄꯤꯔꯛꯄꯅ ꯈꯖꯤꯛꯈꯛ ꯅꯁꯥꯒꯤ ꯈꯣꯔꯁꯥ ꯐꯥꯎ ꯀꯣꯟꯅꯔꯝꯃꯣꯏ ꯏꯃꯥꯅ ꯍꯥꯏꯗꯤ ꯅꯁꯥꯒꯤ ꯆꯥꯅꯕ ꯊꯕꯛ ꯑꯃꯅꯦ ꯃꯤꯒꯤ ꯃꯈꯥꯗ ꯌꯥꯎꯗ꯭ꯔꯁꯨ ꯅꯁꯥꯅ ꯁꯤꯟꯖꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯣ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯃꯊꯥ ꯁꯥꯎꯔꯨꯅꯨ ꯏꯃꯥ ꯀꯩꯅꯣꯅꯦ ꯅꯆꯥꯟꯇꯣꯝꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯗꯧꯅꯤꯃ ꯌꯦꯡꯉꯨꯇꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯅꯤ ꯂꯩꯔꯤꯁꯦ ꯑꯁꯤ ꯉꯥ ꯃꯆꯥ ꯃꯆꯥ ꯊꯥꯗꯔꯗꯧꯅꯤ ꯑꯗꯨꯒ ꯑꯔꯦꯝꯕꯗ ꯂꯝ ꯃꯥꯡꯉꯤꯁꯦ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯁꯨ ꯅꯠꯇꯦ ꯃꯇꯦꯛ ꯑꯁꯣꯝꯁꯦ ꯑꯋꯥꯡꯂꯣꯝꯒꯤ ꯏꯪꯈꯣꯜꯁꯦ ꯑꯁꯤꯗꯅ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯔꯅꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯅꯣꯡꯃꯁꯤꯃꯗꯤ ꯃꯇꯝꯗꯤ ꯃꯥꯡꯍꯜꯂꯔꯣꯏ ꯉꯥꯏꯍꯥꯛ ꯁꯪꯕꯒꯅ ꯂꯤꯒꯤ ꯄꯣꯂꯥꯡ ꯁꯥꯕ ꯌꯥꯏ ꯀꯧꯅꯥ ꯐꯛꯁꯨ ꯁꯥꯕ ꯌꯥꯏ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯍꯥꯏꯔ ꯅꯨꯃꯤꯗꯥꯡꯁꯤꯗꯅ ꯉꯟꯇꯥ ꯇꯨꯝꯊꯣꯛꯄ ꯍꯦꯛ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯋꯥꯔꯁꯤꯃ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯗꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯅꯤ ꯃꯥ ꯅꯆꯥꯇꯣꯝꯕꯗ ꯍꯥꯏꯁꯦ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨꯗꯤ ꯏꯃꯥ ꯌꯥꯅꯤ ꯑꯗꯨꯗꯅꯦ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕ ꯍꯥꯏꯕꯁꯤꯗꯕꯨ ꯁꯦꯜ ꯂꯩꯇꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯌꯦꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯅꯅꯦ ꯃꯇꯦꯡ ꯄꯥꯡꯉꯤ ꯏꯁꯥꯒꯤꯅꯦ ꯑꯔꯩꯕ ꯁꯦꯟ ꯄꯤꯅꯤ ꯅꯪꯅꯅꯦ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯔꯛꯏꯁꯦ ꯅꯁꯥꯒꯤ ꯄꯩꯁꯥꯁꯨ ꯈꯔ ꯑꯗꯨꯛ ꯂꯩꯔꯝꯃꯅꯤ ꯏꯃꯥꯅ ꯈꯪꯉꯤ ꯍꯣꯏ ꯏꯃꯥ ꯂꯩꯔꯦ ꯑꯗꯨꯕꯨꯗꯤ ꯍꯣꯏꯅꯦ ꯌꯥꯝ ꯐꯩ ꯏꯃꯥꯅꯁꯨꯅꯦ ꯌꯥꯅꯤꯡꯉꯤ ꯏꯃꯥ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯁꯦ ꯇꯔꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯁꯤꯃꯗꯤ ꯏꯃꯥ ꯃꯆꯥ ꯃꯁꯨꯗꯩ ꯍꯥꯟꯅ ꯍꯧꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯠꯇ꯭ꯔꯁꯨ ꯌꯦꯟ 10-20 ꯉꯥꯅꯨ 10 ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯀꯦ ꯊꯕꯛꯁꯤ ꯐꯖꯅ ꯃꯥꯏ ꯄꯥꯛꯂꯦꯀꯥꯟꯗ ꯍꯦꯟꯅ ꯌꯥꯝꯅ ꯂꯣꯏꯕ ꯍꯥꯏꯗꯨꯅꯤ ꯀꯕꯥꯔ ꯑꯃꯅꯤꯗ ꯏꯃꯥ ꯂꯦꯝꯕꯤꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯂꯤꯀꯥꯟꯅꯤ ꯍꯣꯏ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯃꯛ ꯇꯧ ꯏꯃꯥꯗꯤꯅꯦ ꯀꯩꯁꯨ ꯍꯥꯏꯗꯦꯀꯣ ꯅꯥꯀꯟꯗ ꯂꯩꯕꯤꯅ ꯂꯨꯝꯂꯒ ꯇꯥꯔꯝꯃꯤ ꯂꯩꯕꯤꯅ ꯑꯣ ꯃꯆꯥ 4 ꯄꯣꯛꯄꯁꯤꯗ ꯑꯃꯒ ꯃꯤꯠꯌꯦꯡ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯗꯣꯏꯅꯦ ꯃꯁꯤ ꯑꯍꯟꯁꯦ ꯈꯪꯉꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯂꯩꯕꯤꯅꯤꯗꯅ ꯅꯨꯡꯉꯥꯏꯅꯦꯕ ꯈꯪꯉꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯂꯩꯕꯤ ꯃꯈꯣꯏ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯥꯎ ꯀꯩꯗꯧꯔꯒꯦ ꯂꯩꯕꯤ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯉꯥꯛꯇ ꯇꯨꯝꯒꯦ ꯋꯥꯏ ꯁꯪꯅ ꯅꯪꯒꯤ ꯏꯁꯧꯗꯣ ꯀꯤꯠ ꯇꯧꯔꯛꯂꯅꯨꯀꯣ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯅꯪꯅꯅꯦ ꯇꯨꯝꯕꯒ ꯆꯥꯕꯒ ꯑꯗꯨꯝ ꯍꯦꯛ ꯇꯧꯔ ꯂꯩꯔꯣ ꯑꯁꯨꯝꯗꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯒ ꯅꯃꯥꯒꯅ ꯑꯃꯨꯛꯇꯣꯏꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯀꯩ ꯋꯥꯅꯣꯅꯦ ꯀꯩ ꯋꯥꯕꯨ ꯇꯥꯟꯅꯔꯤꯅꯣ ꯀꯩ ꯋꯥꯕꯨ ꯑꯣꯏꯔꯤꯅꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯃꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯧꯖꯁꯅꯨ ꯀꯩꯅꯣ ꯃꯤ ꯃꯥꯒꯤ ꯖꯒꯥꯗ ꯍꯤꯡꯅꯕ ꯉꯝꯅꯖꯕ ꯍꯣꯠꯅꯕꯅꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯤꯕꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯄꯪꯒꯅꯨ ꯁꯤꯡꯉꯣꯕ ꯅꯃꯥꯁꯤ ꯁꯦꯟ ꯊꯨꯝ ꯌꯥꯝ ꯄꯥꯏꯔꯤꯕꯅꯤ ꯈꯔ ꯊꯦꯝꯗꯅ ꯂꯧꯊꯣꯛꯁꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯇꯣꯝꯕꯒꯤ ꯂꯣꯏꯅ ꯑꯣꯏꯈꯤꯗꯧꯅꯤ ꯈꯪꯉꯕ ꯍꯦꯔꯥ ꯅꯪꯁꯨ ꯀꯔꯤꯅꯣꯅꯦ ꯅꯕꯨꯛꯇꯣ ꯈꯔ ꯐꯅ ꯈꯜꯂꯨ ꯏꯃꯥꯒꯤ ꯁꯦꯕꯥꯁꯨ ꯇꯧꯅꯤꯡꯗꯦ ꯁꯦꯟꯗꯤ ꯄꯥꯝꯃꯤꯕ ꯅꯨꯄꯤ ꯅꯪꯁꯨ ꯋꯥꯈꯟꯗꯨꯒꯤ ꯈꯔꯗꯣ ꯈꯜꯂꯅꯤ ꯄꯨꯟꯁꯤꯁꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯃꯅꯦꯝꯅ ꯃꯃꯧ ꯑꯣꯠꯄ ꯃꯧꯅ ꯃꯅꯦꯝ ꯑꯣꯠꯄ ꯃꯁꯤꯒꯤ ꯊꯕꯛꯁꯤ
ꯑꯝꯇ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯅꯃꯥꯃꯛꯅꯤ ꯈꯜꯂꯣ ꯏꯃꯥꯁꯤ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯗꯣ ꯑꯥꯗ ꯌꯨꯝꯗ ꯅꯈꯣꯏ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅ ꯊꯤꯅ ꯇꯧꯔꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯂꯩꯕꯤꯅ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤꯅꯦ ꯌꯥꯖꯔꯦ ꯑꯩꯈꯣꯏꯗꯤꯅꯦ ꯄꯣꯛ ꯐꯠꯇꯕꯤ ꯃꯤꯅ ꯇꯥꯔ ꯎꯔꯒ ꯃꯍꯧ ꯌꯥꯏꯃꯁꯦ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯈꯤꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟ ꯂꯩꯔꯒ ꯐꯔꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈꯤ ꯁꯣꯝꯗꯅ ꯃꯁꯤꯒꯤ ꯃꯍꯧ ꯌꯥꯏꯃꯁꯦ ꯅꯨꯄꯥ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯃꯍꯧ ꯑꯇꯣꯝꯕꯤꯁꯤꯒꯅꯦ ꯃꯥꯟꯅꯗꯦ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩꯅ ꯍꯟꯅꯤꯀꯣ ꯍꯥꯏꯗꯅ ꯁꯨꯝ ꯊꯥꯊꯕꯤꯔꯕꯅꯤ ꯁꯈꯤ ꯃꯥꯟꯅꯔꯨꯅꯨ ꯀꯩꯗꯧꯅꯤ ꯈꯠꯅꯔꯒ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯤ ꯌꯥꯅ ꯌꯥꯅꯕ ꯇꯤꯟꯅꯧ ꯂꯣꯏꯅꯧ ꯃꯧ ꯑꯍꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ ꯇꯥꯕꯅꯤ ꯃꯤ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯧ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯧꯕ ꯋꯥ ꯍꯥꯏꯕꯕꯨ ꯁꯈꯤ ꯏꯃꯥꯒꯤꯗꯤ ꯑꯩꯅ ꯀꯣꯏꯍꯜ ꯂꯥꯏꯍꯟꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯍꯟ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯔꯒ ꯈꯟꯅꯔꯨ ꯑꯍꯟ ꯑꯃ ꯑꯣꯏꯕꯤ ꯉꯥꯡꯕ ꯁꯛꯄ ꯌꯥꯏ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟ ꯆꯥꯍꯜꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯈꯟꯅ ꯆꯩꯅꯔꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅꯕꯨ ꯂꯩꯃꯤꯟꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯋꯣꯡ ꯑꯗꯨꯅ ꯑꯄꯣꯛꯄ ꯏꯃꯥꯁꯦ ꯑꯇꯣꯝꯕꯒ ꯂꯩꯍꯜꯂꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤꯅꯤ ꯍꯥꯏꯅ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯥꯒꯤ ꯐꯪꯂꯛꯄ ꯁꯦꯟ ꯈꯔ ꯄꯤꯔꯤꯕꯁꯤꯡ ꯀꯩꯅꯣꯝꯃ ꯑꯣ ꯑꯍꯥ ꯍꯥꯏꯔꯛꯄꯗ ꯁꯈꯤ ꯅꯪ ꯑꯩ ꯑꯗꯨꯃꯛ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯀꯣ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯗ ꯁꯨꯝ ꯃꯥꯏꯀꯩꯗ ꯑꯁꯤꯗꯅꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯁꯣꯝꯗ ꯇꯣꯝꯕꯁꯨ ꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯦꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯏꯇꯩꯃ ꯑꯍꯟꯒ ꯏꯇꯩꯃ ꯌꯥꯏꯃ ꯍꯣꯏꯒ ꯅꯪꯒ ꯌꯦꯡꯅꯕꯗ ꯏꯃꯥꯅ ꯁꯛꯊꯤ ꯑꯗꯨ ꯑꯗꯥ ꯀꯨꯆꯨ ꯃꯨꯏꯅ ꯉꯥꯡꯕ ꯁꯛꯄ ꯂꯣꯏꯅ ꯇꯥꯏ ꯈꯪꯉꯤ ꯏꯃꯥꯗꯤ ꯉꯥꯏꯍꯥꯛꯀꯤ ꯉꯥꯡꯅꯤꯡꯕ ꯄꯉꯥꯡꯗ ꯉꯥꯡꯖꯕꯅꯤ ꯃꯕꯨꯛꯄꯨꯗꯤꯅꯦ ꯌꯥꯝ ꯐꯕꯅꯤ ꯌꯦꯡꯉꯨ ꯐꯅ ꯀꯟꯅ ꯉꯥꯡꯕ ꯁꯛꯄ ꯇꯧꯔꯁꯨ ꯅꯪꯕꯨꯅ ꯍꯦꯟꯅ ꯏꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯤꯕꯁꯤꯅꯤ ꯅꯪ ꯏꯃꯥꯕу ꯑꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨꯀꯣ ꯅꯪꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯐꯖꯕ ꯂꯩꯇꯦ ꯅꯪꯒꯤ ꯊꯃꯣꯏ ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯨꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯜꯂꯛꯆꯔꯤꯁꯤ ꯍꯥꯏꯅꯕ ꯂꯩꯕꯗꯥꯏ ꯁꯛ ꯐꯖꯔꯒ ꯂꯤꯟꯗꯥꯎꯕꯤ ꯂꯧꯗꯣꯏ ꯁꯔꯨꯛ ꯁꯛ ꯊꯤꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯑꯣꯏꯅ ꯂꯧꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯂꯦꯝꯕꯤ ꯏꯇꯩꯃꯅꯤꯅ ꯅꯪꯉꯣꯟꯗ ꯆꯩꯕ ꯉꯥꯡꯕ ꯈꯟꯅꯕ ꯍꯧꯔꯁꯨ ꯅꯪ ꯑꯝꯇ ꯈꯨꯝꯒꯅꯨꯀꯣ ꯃꯣꯏꯒ ꯃꯥꯟꯅꯒꯅꯨꯀꯣ ꯑꯩ ꯈꯟꯅ ꯆꯩꯅꯕꯁꯤ ꯄꯥꯝꯗꯦꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅꯅꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯤ ꯑꯩ ꯂꯣꯏ ꯈꯪꯖꯩ ꯀꯩꯗꯧꯒꯦ ꯃꯣꯏ ꯇꯥꯇꯣꯟ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯗꯧꯅ ꯑꯗꯣ ꯍꯌꯦꯡ ꯂꯩꯁꯤ ꯌꯦꯡꯀꯣꯟ ꯅꯨꯡꯁꯦ ꯁꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯒ ꯁꯥ ꯌꯦꯟ ꯂꯣꯏꯔꯒꯦ ꯏꯁꯥꯗ ꯊꯕꯛ ꯄꯤꯖꯔꯒꯦ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯂꯦꯝꯅꯁꯨ ꯂꯩꯇꯕ ꯂꯝꯁꯨ ꯃꯥꯡꯗꯕ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯅꯤꯁꯤ ꯂꯦꯝꯅ ꯑꯗꯨꯝ ꯃꯥꯡꯗꯨꯅ ꯂꯩ ꯑꯁꯤ ꯉꯥ ꯃꯆꯥ ꯊꯥꯗꯒꯦ ꯑꯗꯨꯒ ꯑꯋꯥꯡ ꯊꯪꯕ ꯁꯣꯝꯒꯤꯁꯦ ꯍꯦꯟꯖꯥꯡꯁꯨ ꯊꯥꯗꯦ ꯂꯝꯁꯤ ꯑꯔꯦꯝꯕꯗ ꯏꯃꯥꯡꯗ ꯃꯥꯡꯍꯜꯂꯤ ꯌꯦꯡꯒꯣꯟ ꯁꯥꯒꯦ ꯀꯥꯟꯗꯦ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯒꯦ ꯁꯤꯅꯁꯨ ꯐꯔꯦ ꯌꯨꯝꯗꯁꯨ ꯂꯩꯔꯦ ꯅꯪꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯦꯗꯅ ꯍꯣꯏ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯁꯨ ꯂꯩꯔꯤ ꯀꯩ ꯋꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯗꯨꯅ ꯍꯥꯏꯌꯨ ꯇꯥꯁꯤ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤꯡꯁꯨ ꯂꯣꯏꯅ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅ ꯂꯝꯍꯥꯡ ꯑꯣꯏꯅ ꯀꯩꯝꯇ ꯊꯥꯗꯅ ꯂꯝ ꯃꯥꯡꯍꯜꯂꯤꯁꯤ ꯂꯧꯁꯤꯡ ꯃꯇꯝ ꯅꯠꯇꯕꯗ ꯑꯁꯤꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯂꯩꯔꯤꯕꯁꯤ ꯊꯥꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯏ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯏ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯇꯧꯔꯤꯕꯅꯤ ꯍꯪꯒꯥꯝꯗ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯌꯥꯏ ꯑꯩꯈꯣꯏ ꯏꯁꯥꯗ ꯊꯕꯛ ꯄꯤꯖꯕ ꯂꯦꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯐꯔꯦꯁꯦ ꯊꯦꯡꯒꯤꯅꯤ ꯇꯥꯇꯣꯟ ꯇꯨꯝꯊꯣꯛꯄꯤꯔꯣ ꯍꯌꯦꯡꯗꯩ ꯊꯕꯛꯁꯤꯡꯗꯣ ꯍꯧꯅꯕ ꯇꯧꯔꯣ ꯌꯦꯡꯒꯣꯟ ꯁꯥꯕꯗꯤ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯂꯣꯏ ꯇꯟꯗ꯭ꯔ ꯂꯣꯏꯔꯦ ꯇꯜꯂꯕ ꯑꯗꯨꯝ ꯇꯣꯛꯏ ꯃꯇꯝ ꯆꯪꯉꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯕ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯗꯤꯅꯦ ꯇꯟꯕꯁꯤꯃ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯂꯦꯝꯕꯤ ꯅꯪꯁꯨ ꯇꯨꯝꯊꯣꯛ ꯊꯦꯡꯈ꯭ꯔꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯃꯨꯡ ꯑꯅꯤꯒꯤ ꯈꯟꯅ ꯆꯩꯅꯗꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯕꯨ ꯈꯜꯍꯟꯕ ꯄꯥꯝꯗꯦ ꯃꯦꯝꯆꯥꯅꯁꯨ ꯃꯃꯧ ꯑꯍꯨꯝꯃꯛꯄꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯟꯅ ꯆꯩꯅ ꯌꯥꯎꯗꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯦꯝꯆꯥꯁꯨ ꯃꯃꯧꯁꯤꯡꯒꯤ ꯀꯨꯝꯍꯩ
ꯃꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫